Paodam miyeng tabiribasingbu ahanmamagtada binitana taramnok sabagloyena kurumjari. Hojik paodam asigi maroya pau thamjari. Maitai amadi atopa kangluki miyoisinga aikoi maselgagi marakta wakhal tanadaba nungayandaba laitanaba aikoi khuding wakhal taminaba mathau tai haina MLA M Ramesona phongdokre. Palelda Kaksing District ki Deputy Commissioner yauna CSO amadi khulgi lusingbasing yauna wakhal taminabagi mifam pangthokre. Loidana BJP na government semlabadi Karnataka buleba asigi number 1 state ohengani haina PM Narendra Modi na haikre. Mapungaba Paulo Birase. Manipurda sahi kayagi mamangdagi nungsichana leminaraklaba kanglup anigi marakta khanghodana thokiba thoningdaba thaudo ama thokiba si laibak thibani haina Kaksing Assembly Constituency gi MLA soiriba National People's Party NPP gi National General Secretary Mayang Lambar Ramesona phongdorakli. Ngase Kaksing makha lawda leiba mahaki yumda pangthokpa pawgi mifamada MLA Ramesona hai lamdamasa leminaduna laklaba maite amadi atopa kangluki miyoi singa aikoi maselgi marakta wakhal tanadaba nungayadaba leitanaba aikoi khudimak wakhal taminaba ama mathau tai Manipurda tangdu leitaba purakpa amasung Kaksing esida tangdu leitaba puraknaba honaba si haujiki matamasida aikoi khudimakna thaudang yaba yamnamak maru oi Kanagumba singna oidaba wafam toknga sandorakpa kayana maram oiraga wakhal charang nahanba akiba poonba khoirang khoisau nahanba jingnaba poonba asna maram oiraga amana amagi mathakta pamdaba thodok thoonba irang chaga hanbiganu lamdamasa leiriba civil society organization sing loop sing amasung frontal organization sing lusingba singna mamangaidagi ipai pu hataktagi kanglup singi marakta nungsi chana leminaramba du amu hanjin handuna nungsi chana tangdu leitana leminanaba honaminachi haiki Paumi singo unabaduda MLA na makada na hai DC Kaksing amasung SP Kaksing imiyeng makada Assam Rifles ki mateng aloyena Kaksing amasung Kaksing Assembly Constituency da NGO amasung CSO singna miyangi wakhal phathabiduna tangdu leitana amasung pamdaba thodok sing thon bidana lehan bibagi damakta su thagatpa phongdokhi Manipurda Shanti Purapa Kaksing Kendra ki manungda Shanti Purapa hauji khwaidagi marueba akoi punamaki thaudang Yaba darkar tai aduna ina mayamda haidening badi akhoigi oidaba nattaba rumor haijinba sandokpa wa kayana maram moiraga akhoigi pukningda sauhanba pohonba jingnaba pohonba akiba pohonba asina maram moiraga na madugi counter reaction laaga anda akhoigi oiroidaba irang hauhanba asigumba tawbiganu Laidiba CSO clubs amadi frontal organization gi leadership da ehangna request tawjaning badi yariba makai ekhoi shanti leinanaba community khudima punna leinanaba mamangdagi hallaman singna akhoi bu popir pahlaman singna chanaramba nungsinana united gi level gi fiba mase mo khanjinaba honasi haiba waham kharasi prajada ina ngasi thamjari Nakalamaromda Thasigi Hokiba Tang Ahumdagi Hoduna Manipurda Kangluki Rang Tolibas Namaramoraga Hose Moreda Laiba Pip Air Game Tachangja Pamlodan Ladiba Miyangi Sinanaba Kolik Singamadi Sanaba Sing National People's Party National General Secretary Soiriba MLA Mayang Lambar Ramesona 21 AR Kutangda Tengbang Pikre Churasanpur Administration District da mahusagi pibam da hanjilak naba akan mamong da thabak thoram sing jathari District Administration miyoi lising taret lom district da hangdoliba relief camp sing da puthokre amadi miyoi lising ama chonga romna tekta kaidana saphagada mpham sing da salhankre hauze miyoi lising manga rom mini secretariat complex da hangdoliba relief center sing amadi district sigi tongan mpham mari da hangdoliba relief center sing da soidangam da thamli
ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯦꯝꯄꯔꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯏꯁꯤꯡ ꯍꯛꯁꯦꯜꯒꯤ ꯑꯃꯁꯨꯡ ꯁꯦꯅꯤꯇꯦꯁꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯑꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯍꯟꯗꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯣꯛꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯂꯤ ꯂꯣꯏꯅꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯄꯨ ꯇꯦꯡꯕꯥꯡꯕ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕ ꯄꯨꯡ 3 ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤ Security Force na ngasi ayup Deputy Commissioner Sri Sharat Arojuna lusingduna District Police yauna Churachandpur Town manungda khongna flag mass amasu chatki District asida hauzik tha asigi hokiba tang 3 dagi Sri Pradeep Kumar Jha Commissioner Government of Manipur amasung Sri Kabir ke IGP leiduna section tharang lokhaliba sing yengsilibani Manipur Governor Thokpa Cherolamana Dr. Binit Joshi IAS RR 1992 bu Chief Secretary Finance IT DP Cabinet Planning Government of Manipur amasung Chief Vigilance Commissioner Manipur amadi Principal Resident Commissioner Manipur Bhawan New Delhi gi phamsing punanaba order thokre All Manipur Working Journalists Union gi kumjali singani kulumdoi kunmanga tam asigi Standing Committee gi ahanba mifam ngasi Union gi President Bijoy Kakching Tabamna preside tawduna Manipur Press Club ta pangthokibagloyena thaupu basing khankhre Hariba tam asigi oina poknapam gi Bijoy Kakching Tabamna President Impact TV gi Ras Nongthompan Vice President Shanghai Express ki athokpam Jiten General Secretary Poknapam gi S Sonia na Joint Secretary aikhoi gi panthungi B Sanjoy na Treasurer ISTB gi NG Sanjoy na Press Club Secretary Morning Bell gi Priyo Achom na Publicity Secretary Sanaleba ki M Khagembana Secretary Games and Sports amadi Tom TV gi Nabakumar Khagokpam na Internet Auditor oina hapkre Mifam adugi mangoina na hanagi amadi nauna khalaba Standing Committee gi apunba mifam pangthokhi President in charge L Pritam na haunabi matungina President elect Bijoy Kakching Tabamda anoba tam gi charge sinakhi Manipurda hauzik kanglup anigi marakta irang tholibasi koknanaba kanglup masel amaga unaduna akiba thajanadaba leiramba du kohanduna mahusagum amuk nungsi janaba hanba honaminasi haina Somorji Salam DC Kakchingna phangdorakli ngasi paleda leiba Palen Police Station da DC Kakching Somorji Salam SP Kakching Sri Batch 21 AR gi ko Colonel Abimainu yauna Palel area da leiba club amasung CEO Gilusing basing amadi Molnoi Area Welfare Council gilusing basing yauna punna phaminaduna wakhal taminabagi thoramda DC Somorji Salam na phongdokibani DC Kakching Somorji Salam na makha taraduna hai Kanglup amaga unaminaduna amaga hena thajanaba leinanaba amasung irang sagatanaba pandamda punna phaminabagi miphamasi pangthokpani ngasidi wakhal tanadaba leirambagi matamadu loire Kakching District ki Serowdagi hauraga leiriba khulkhul singda chatuna punna wari sanaminaduna wakhal taminabagi thabaksu District Administration Kakching gi maikaidagi chathari makha tarakoina mamangaidagi Matagumna Hanagi Punsida Amu Hanjalaktuna Tangdu Leitana Leminaba Ekoi Puna Honaminarasi Pongdoki Sagi Mafam Chignawaga Aki Baga Lairu Mayam the Kokna Navainava when a Mafongi leader Mayam Unaraga Dagi Sida Hujimak Palel the Unadibusi Puna my different communities ki Genosing Kogi leaders in the Moyam say Pulaga asing way different communities adumo po ako'y napulaga nasagi mo yung marakta understanding sila ina ba irang sagatan na ba sige sa toin na unaraga mo ito so ako'y na remind to ba sumayin to na ako'y na mapam kaya sa chalo rin nga sige o ina kano dagi hauraga si wawagay day hauraga lang may dong adagi kaksing kunaw aduga ako'y tangjeng aduga serog sugnu si yung na chalo rin mi mayam siya ako'y unari leader mayam chu unari moi wakhanda ki banong nangba adum mayam poi adum ba mayam do kokna na bahina khoina saigi moi gi wakhanda si mayam chu thadok si aduga hoji kemta sungum laitrabani yam peaceful oire si smaina ki dana smaina to na aman ma chingna na leibuse matam do loire mani normal life ta hal si na mayam da
ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯜꯂꯁꯤ ꯑꯁꯤꯒꯤ ꯑꯃꯒ ꯆꯤꯡꯅꯕ ꯑꯃꯒ ꯀꯩꯅꯣꯒꯤ ꯇꯧꯅꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ngasi paleda pangthokiben phapam aduda saruk yakiba YBA Palengi chairman Roman Khumanna phongdorakpada aikhoi masal waro pulongna ba leinaramba thadonaduna amadi tonga sandokpa kaya si kupna khanaminaduna amato oina mahusagom nungsi chanana leminana ba punna honaminarasi phongdokhi ऑफिस फमीनबसे तसेंगम हाई तारगदि कोई लेमिनरीबा कोई हानाबदि लेमिनबा कोई चिलिनाउ सिंगसे अमतने हाब उले तसेंगम अदुगा हौजिक थोख्रिबो थौदोकसे याम तसेंगम के हाई तारगदि याम लाइब थिबने तौदबो हौजिक कोई नुसी सानना लेमिनबा हाबिसिदगी हेना फबा amadi relationship amata leite aduna yaribo makai koi ngasi haba numit asidagi koi manipur da yamna koi gi palel da sumaina tawdane koi phaminaraga yam nungsi sanana lairibese sumaina koi makha tana koi nungsi sanana laiminase amadi amaga nungsina da ba adi amagi waro corona ba amadi tonga sandokpa mayam si koi yamna kupna koi nainaminaraga makha tana koi nungsi sanana adum laiminase habse koi कोई पलेल एरिया की अमदी सीएसओ सिंह पलेल की ओइबा सीएसओ सिंह अदगी फमिनरीबा कोई की कुकी जिनिनाउ सिंह की चीफ अदगी खुन की ओइबा जिनिनाउ सिंह मैम सिगी खनरगा कोई फमिनरीबी सुमाइना कोई ngasiदगी तसेनम कोई अमतो ओइबगी लिपुंदो हानामु हंजिनमिनरसे अमदी कोई खनसनेबा अमदी हानसुनबा सि कोई लेमिनरसे हाबसि थमजरगा मियामदा कोई पाउजेलसि पिजे मेफामदुदा saruk yakiba Molnoi area welfare association secretary Tongpao Haukipna phongdorakpada palel area da kundaminariba kanglup anigi marakta tangdu leitaba puraknabagi mifama pangthokle amasung tangdu leitaba puraknaba amasung palel area da thoningdaba thodok tholoisi haina yanache ama khuyek pinare mapangi mina tonga sandokpiganu ipai pugi matamdagi nungsi chanana leminarakpani makha tanasu leminakhigani palel area da ngasi pangtholibe mifama sigumba Manipur gi mafam ataidasu matau tambiduna Manipurda tangdu leitaba purakminarasi phongdokhi kuki amasung maitai mayamna peace meeting phome adu palinda sigumba si thohaloi both side na yamin narega agreement leire aduna mapan gi mising na surimal tawbi ganu hendok tu na khoi si ipui pa gi leimin na bani nungsi chana leimin na khigani leisu leigani haini aduna Manipur da su atai na su अखोई गुमना सुमाइना पीस मीटिंग तौरगा कॉपी तौबियो हाइबसे आई तोंगपाव होकिपना एपेल तौजरी थैंक यू Manipur gi hauze oiraklibe phibam asiga mari lena ngasi Juvenile Association je Kaksing makha lekai na sinduna association se office ta Kaksing municipal na konbe area da leiriba club sing amadi non government organization sing saruk yadu da mi phama pangthokre ngasi gi mi phamna warep ahum lokre hairiba warep sing adudi Kaksing da santi thamana ba akan ba thorang lokhatuna hingsa gi thabak sing chathadaba security patrolling kankhan ba amadi district administration na club sing mi pham kobina ba haijaba haibasini ngasigi mifamaduda ke size ibobi y sekhar amadi ke size kennedy na president member sing oiki district magistrate na thokpa order amagi matung ina ngasi me tare ki nungthil pung amadagi na pung ahum phauba pung ani jiribam district da curfew kom thokhi Manipurda kanglup ani gi marakta thokhiba thoning deba thodona maram oiba state sigi mapamaya mada irang hoduna law and order gi phibam phatabadagi jiribam district da so CRPC gi section 144 gi subsection 2 gi makhada curfew salai khibani Hauzik tholiba kangluki irang asida suda leiriba kuki militant singa maitai misanga kan mamongda lanthengnariba sida situation asibu control tongnabagidamag center na tharakliba Assam Rifle na suda leiriba kuki militant singda phongna mateng pangduna militant singi mapangal hena kalanaba honarabra haibagi asobo wahangama oire tha asigi ahumdagi horakkiba ihogi makha chatharakduna lamdam asigi singa tainawam phamsingda paksana खुथोकनरी मसिगी मनुंगचना पुखाव तेरापुर दोलाई थाबीदा कुकी मिलिटेंट सिंगना मतिक चाबा खुलाई पाइरगा येलोमी मैतैदा खुद थारकली मैतै फुरुकी मियामना दोलाई थाबीदा लेरिबा आईआरबी कैमसी खुदुम चंदुना थमलुरबसु असम राइफल की टीम लाक्लगा मैतै सिंगबु तानथोकलगा सु मिलिटेंट सिंग ओइना थमजिले हाइबगी पाउदम लेकाय मियामना
ꯄꯦꯟꯗꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯦꯌꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯏꯍꯧ ꯑꯁꯤ ꯇꯣꯛꯅꯕꯒꯤꯗꯃꯛ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯖꯤꯅꯦꯇꯦꯗ ꯀꯦꯝꯞꯇ ꯍꯜꯍꯟꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯦꯌꯥꯔ ꯄꯥꯔꯁꯅꯦꯜꯁꯤꯡꯁꯨ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯄꯥꯎꯇꯥꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯏꯕꯁꯤ ꯁꯥꯏꯀꯜꯗ ꯂꯩꯕ ꯑꯦꯌꯥꯔꯄꯣꯁꯅ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯑꯦꯕ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯉꯔꯥꯡꯗ ꯑꯩꯈꯣꯏꯅ IRB पोस्ट अखोई दोराई थाबी मथक लेबसी अखोई कनोसिंगा सिपाही अखोई लाइबा पैरामिलिट्रीसिंगा ngangnarga अखोई मथक तो ओकुपाई तो लेरमसी अदुगा एआर ना थोलागा एआर ना अखोई मदुगी कुमदावना कुमदाला मतुंगदा अखोई मी सिंगस्तेदा मखोई मथक लेबा कुकी मिलिटेंट्सना अतल कमले नोमै कापसले अदुगी मतुंग अखोई एआर ना बोम कापसले अदु ngasi ayukti हारिबा कुकी मिलिटेंट्सिंगा सिना अखोई IRB पोस्ट उपाय टोक्सले उपाय टोक्सलगा अखोई नोमै कापसले अदुगा अयुक्तगी अखोई कमांडो मणिपुर की स्टेट फोर्स कमांडो सिंगगा कामनरगा ngasi लेरंबा नुपा नहा मयाम अमा लोइनब कायना ngasi पुखाव तेरापुरदगी दि नारुपतगी अरुतगी लोइ सेंथोरे अदुगा पुखाव लाइफमदे अखोइना थचरगा अखोई मयाम संगगा अमु हंजलगा ngasi अखोई लांथेंग जबनी अदुना लांथेंनबसी असि मखा सतरगा असि स्टेट फोर्स मयाम संगजन बिरगा अखोई मतेंग पांगबिरगा ngasi दे अखोई होसिक लेरिबा फेमसी मुक्नरगा अखोई केनोस हेंजनदबिदा लेबनी मणिपुर हाना की फिवम हंजलक्तुना प्रजा मियामबु इंग जिकना अमदी शांति ओइना लेहन्नबा मणिपुर सरकार अमदी स्टेक होल्डर सिंगना खोंगलै यांगना थबक लखतपियो हाइना ngasi यूरोपियन मणिपुरी एसोसिएशन इमाना पुनिंग सिंगसलकली इमा की चेयरपर्सन एस बीरमनी ने थदरक पचरल अमना हौजे हौजे मणिपुर की तंगदु लेतादबा फिवम अमदी फुरुप मसल ओनसिनदना मुक्नरिबा सिदा नुंगाइतबा अमदी थमोय काइबगी वाफम कया थमलकली जेरो असना हाई हौजे हौजे मुक्नरिबा कांगलोक अनिमा वाखल फाथदुना अमगा मुक्नबगी वाखल असि थादोकलसी नत्रबदी मसिना मणिपुर असि हेना अवाबा फिबा अमदा पुरकनबगी मचाक ओई नुंगायंदबा अमदी यानदबा कया लेरबसु वाखल ताना वरी छानरगा संगदायनबा लोइना यागनी खली मीडिया के ऑर्गेनाइजेशन सिंगनसु दायित्व लेना रिपोर्टिंग तोबियु लोइना यामना सेंसेशनल ओइबा उट्टगी हैबा ओइगदबा मवंगदा पाउ फोंगदनबा होनबियु अखोई पुना अमत ओइना थबक तोमिनदुना लमदमस्ता शांति हंजलकनबा होनमिनसी अखोई मणिपुर मियांगा पुना लेपली अमदी मणिपुरदा शांति हंजलकनबा होनबदा अंगम मतेंग पांगनबा होनगनी हाइना जेरोल असना फोंदोरकली लाइबक थीबा कांगलो के इरांगदा अवाबा तारबा खुंजेनरकपसिंगना लेरिबा तोंगान तोंगानबा मफमसिंगदा हांगलिबा रिलु कैम्पसिंग असिदा सरकारना मतेंग पांगबियो हाइना संबा यूथ क्लब के प्रेसिडेंट नोंगथोंबम शंकर सिंहाना सरकार के पुनिंग सिंगसलकली थासिगे होमदा कांगलो अनिगे मरकता उंखनरकपदगी लाइबक थीबा थौदोक कया थोकदुना युम कई कया मई थाबा अमदी असियना यौरकपदगी पुंसी हिंगनबा खुंजेनरकपा कया मफमसिंगदा अवाबा कया मायोकनदुना चंगजफम लौदुना लेरी इम्फाल ईस्ट के ओइनासु इकौ सादु यंगुमान दोलाई थाबिगी युमसिंग तुमना मई थादोक बिखिबना मरम ओइरगा लेफम जाफंगी खुदोंग चादबा कया मायोकनरी लिटान पोकपी फुजु पुखाव अहलो पुखाव शांतिपुर पुखाव तेरापुर अमदि सगोलमांगी प्रजा कया अमसु मफम अदुदा लेबदा खुदोंग चादबा मरमना मसिगिदमा संबई यूथ क्लब संबई वुमेन वेलफेयर एसोसिएशन अमदि मियामना अवाबा तारबा सिंग असिगिदमा संबई कम्युनिटी हॉल क्लब अमदि स्कूलदा मियाम असिग रिलीफ कैम्प हांगदुना मतेंग पांगली अदुबु अवाबा तारबा मियाम असि मसिंग यामबना मरम ओइरगा मतेंग पांगदबा होनबदा खुदोंग चादबा कया मायोकनरे अपिकपा अंगांग यावना मफम असदा पुन्ना मियोय चामयांग खैरोम लेरी मसिदा डिस्ट्रिक्ट एडमिनिस्ट्रेशन तोंगान तोंगानबा लनाय मियोय अमदि कुलोनरी बा कयानसु चानबगी मतेंग खरा पांगबिरई अदुबु खुंजेनरैबसिंग असिदा मरुओइना अनाबा कया यावबना हेना खुदोंग चादबा मा ओइरी मरमसना मतंग खरा खकी ओइना ओइरबसु सेफ साउंड ओइनबा सरकारना थौसिल सिंग सिनबियु कांगलुप अनिगे उंखतनबना मरम ओइरगा सोलबा मणिपुर की तोंगान तोंगान मफमसिंगदा हांगलिबा रिलीफ कैम्पसिंगदा असदसु सरकारना मियेंग चंगबियु हाइनसु फोंदोरकली सिदैदा संगदबा यादव पोलम चरम इसिंगना चिंबा अदुगा चाना थांनबा चिंगसिदि अतोप अतोप खुलोन मारनबा जगा चिंगदगिजु अखोय हुजि फावबदि मतेंग पांगबिरई तौबदबु हुजि अखोयदा तौहनिंगबदि ngasi ma hujung jang chang batu suma ko ana bu yaw lai angang pik pa chai hum suba yaw tha hum tang suba yaw ri tha tara ma tui suba yaw ri chai ma khak suba angang ma am su yaw ri aduga halaman ko gi bp gi guli char ga loina ga lai ba han ma am su lai bana maram waraga atu matam da ko gi सरकार की माइकई दगी सु तौजेरि रिलीफ कैम्प सिदै दा मियेंग चंगबिरगा अखोय खकी वाना तना जगा सोमदा लेबा रिलीफ कैम्प सिंग सिदा सु
ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯐ ꯑꯦꯟ ꯁꯥꯎꯟ ꯂꯩꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ Handak lamdam asta kanlup ani marak tholi beirang asta awaba tadun lanjanara khibagi manungda hiyanglam waikhom lekai gi yumsingda changjapam lodon leiriba mioi humpuromda hiyanglam jila parishad ke pradhan elangbam santibla debina chan thaknaba sing mateng pangkhre hairi Kaksing Ithai Committee ki thabak thoram singda choba thodang loramba Kaksing Khunyai lekai dagi Nongmai them chawba singana chaliba tha sigi hokiba tang ahum Kalen gi taram doini pan bayum sa kaichan numitta manung matam chadana lekhidabada Kaksing Ithai Committee na awaba phongdokre ngasi tang taret nongmai ji numik ayu pung taret tabada pangthokiba awaba phongdokpagi mifam aduna lekhidabagi thawai na isor gi manakta ingna signa santi oina leiruna ba mina ani tumina leptuna thongni jakhi loinana mifam aduna lekhidabagi imung manung gi awabadasu saruk yarakli May Tarada Bothada Nagadaba Karnataka Assembly Mikhalgi Bot Khombagi Matam ngasi loire Aroy election campaign gi numita Bengaluru da Prime Minister Narendra Modi yauna BJP losing ba kaya yauna voter singdagi support phangna ba kana honakhi Nangjagur da pangthokpa road show da su saruk yakiba PM Modi na wangang bada haiki BJP na Karnataka da government semlabadi Karnataka buleba asigi number 1 state ohengani Foreign investment khwaidagi yamna phangba state Karnataka na oigani state asigi miyamna Congress ki oida padaba phongdoliba wafam sing adu khangi aduna miyamna Congress ta vote piroi oida padaba nungsit thana hanba bolaka mithagatuna miyambu mit thagat naba tawrabasu miyamna khanglabadina Congress tadi vote piroi thajai miphamasa maithiragani haiduna Congress na ki ba poklabani BJP ki double engine government na miyamda soiduna mai pangani haiki Amaromda Congress na su road shot tawduna makhoigi Mirap Singh na mai pangnaba kana bot khombagi thabak chathaki Priyanka Gandhi Bhadra yauna Congress losing ba kaya gi makhoigi party gi Mirap Singh gi bot khongki Haujaroi bada maroy pawmukana pijari Maitai amadi atopa kanglu ki miyoi singa Aikhoi maselga gi marakta wakhal tanadaba nungayandaba laitana ba aikhoi khuding wakhal taminaba mathau tai haina MLA M Ramesona phongdokre Palelda Kaksing District ki Deputy Commissioner yauna CSO amadi khulgi lusingba sing yauna wakhal taminabagi mifam pangthokre loinana BJP na government semlabadi Karnataka buleba asigi number 1 state ohengani haina PM Narendra Modi na haikre Ngasigidi Paodam pijaba matang solution jare miyang tabiri basingbo amuka na kurumjari